Ahanba Haktinnabada I thorakte haibagdamag nupidubu langthokpiramba kaina thokpa nang I thoraktrisi kaigino haiduna maral sungai leitabi nupidubu hanjan otpi nebiba sigumbasi ikaibadagi losinaragasu aikhoigi samaj asda yam marang kaina thokli hiramsda video amatang semu utakpirpasu masing yam yamle maramsna ngasidi khangminarasi Ahanba Haktinnabada Nupi Khudingmak Thokkadabra ina nupi virginity lepa yabra thoktribasing kari maramgi thoktribano haibina jingbu khudingmak ngasigi videos dagi mamutana khangminarase thokte dana samu machana wairamani hanekta khanbadi langani thokpa thoktabagi matangda khangminadringai Haktinnabada nupi gi hakchangda kari thoi kari onba lai haiba sigi matangda hana marik chumna khangminakhise Ahanba tangkaksi pukning irang langba excitement gi face hairaga khangnai sigi tangkaksda adongi mihulgi khongjel yangkhalakani sor lumna heavy oina hunjalakuduna adongi thabomin oxygen darkar oibgi changsu wangkhalakani adongi unsagi mapal thangbaromda leibasingni naurising sanduk chawthurpuna maram oiraga adongi unsado langli toraga ngangsilakani secondary sexual organ breast yauna adongi chabokya chingda igi khongjal hengalakani Haktinnabada adongi hakchangda pelhanbagi raga piriba adongi clitoris adu madu pomthorakpag loinana khangan phauganba sensitive oibagi chang yam wangkhalakani loinana bazaina haina khangnariba thagi khongkapki madi angang chapokpoda angang lithorakum tarpham oiriba nawyom phau samnaribu tongasigi mapal thongsu pomthai thanarapag loinana yakshinba mangra machuina urakpi yai breast amadi nipples lingli yungli torkani amadi adongi breast tu hanadagi hina chawkhana su urakani utongsing sandok chawthorakpa aduna maram oiraga potchaigi mamalde nongmu sum hengalakle adubadom hausiki matamda miwibagi punsida shong yawdaba yadrabadgumba inflation bit tobungam investment di tobirabra kamdongna paisa niyam chumna macha pokhangani haibadom khangbirabra sevi RBI amsung BSE gi makhada leba company singda madaw kramni invest amsung trading togni haibgi knowledge adum leibirabra ano skill sing tamduna side income madaw kramna tangani haibda natana professional career ama semining makhangni basingna screen da hapsrim number sing staida thinthadana baw phobira hiram masda teaching experience jahi taramanga gi mathakta leba expert singna adombu machin tumne itkadabagi ngaiduna leiri tangna lakpu khudong zawasi punna longna hause Anisuba tangkak Plato Phase 1 gi yoksinbi feelings ngaduna maram ohellaga karigumba ma thingjelakadore habiga sada adongi bazaina du mranai mahi ma thadok charaktuna nana lawanjarakani thau thakpagum mihul khongjel sorhonba musung BP sumsum wangkhalakani ahum suba tangkak CLIMAX Sidi adongi hakchang na mathum hobagi pandon lomba tanja aduni matangsta dom khangtha thadokningbagi yam kanba mayai ma phaugani masigi mayai si kyam kangani natraga kalloi haibasi masi dom kyam sexually aroused oi kyam bit leina kyam pamna tawi haiba sigi makha pongani masigi matungda adongi bazainal tongsa singdo khangchap chapsin chingslaga tapna ne amuk tara bagum relax oi tharaklagani Swai matangsta aikhoibu haram nungai hanbada thadorakpa oxytocin hariba hormone se adongi hakchangda ithapkung kakhalakani changyam wangna thadorakani sigi hormone se mi anigi mari chachin hanbadasu yam chawna mating pange maramsnane Haktinnabada loriba matungda adongi partner do hena luna khalakpagum phauhalliba aroiba tangkak resolution Sigi tangkak study adongi simthong bakjangdu Haktinnadringi mamangi dugum hanjin bahura ani Haktinnadringi mamangi firei dudaidamo hanjin kragani ngasai wangkhatkiba mihun thawun BP sorhonba loimak normal state tapna hanjalaklagani adai dom chokthaba waba tumningba natraga relax oiba pharuklagani maningda cheng khapai makhol sedom taba phangbibra adum nayam singba mini matangstagi ekhoina khangbangam le madudi Haktinnaringai hakchang mangda thokiba hongkiba mayamdu madu matam chuppagi nate ngahaktanggini haiba matangsta nupasing yam khangjaningba yam hangjaningba wahang adu
ꯆꯣꯡꯊꯣꯔꯛꯂꯦ ꯍꯛꯇꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯒꯤ ꯆꯥꯕꯨꯛ ꯃꯆꯥꯛꯁꯤꯡ ꯍꯥꯟꯅꯒꯤ ꯐꯤꯔꯩꯗ ꯂꯣꯏꯅ ꯍꯟꯖꯤꯟꯈꯤ ꯍꯥꯏꯔꯦ ꯑꯗꯨꯏꯇꯥꯔꯒꯗꯤ ꯍꯥꯟꯅ ꯅꯨꯄꯥ ꯂꯣꯏꯅꯈ꯭ꯔꯕ ꯍꯛꯇꯤꯟꯅꯈ꯭ꯔꯕ ꯅꯨꯄꯤꯁꯤ ꯃꯥ ꯍꯥꯟꯅ ꯅꯨꯄꯥ ꯂꯣꯏꯅꯈ꯭ꯔꯦ ꯂꯣꯏꯅꯗ꯭ꯔꯤ ꯈꯪꯗꯣꯛꯅꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯂꯩꯇꯦ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯑꯃꯠꯇꯗꯒꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯄꯥ ꯂꯣꯏꯅꯈ꯭ꯔꯦ ꯂꯣꯏꯅꯈꯤꯗ꯭ꯔꯤ ꯈꯪꯗꯣꯛꯄ ꯌꯥꯗꯦꯗꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤ हाइमन टेस्ट की मतंग हाना ताब सोयदन याउबिरमनि खल्ले हाइमन टेस्ट तौरगदी नुपी अमसी वर्जिन ओइरी नत्रग ओइद्रे खंगदोकप याय का हाइनब अतुम हाना ताब याउबिरमने अदुबु ngasti achumbu khangjin bihoro हाइमन टेस्ट नत्रग टू फिंगर टेस्ट नत्रग वर्जिनिटी टेस्ट हाइबसी मसी थाजनिंगाय ओइदे करी मरमगी ओइद्रिबनो हाइब भाब तानब हाइमन हाइबस करिनो खंगमिनसे हाइमन हाइबसी मसी बजाइनागी हांगदोकफमदा पडारगुम खलग यावतगुम्बा याम पाबा टिसु अमने मसी पुंफुनसु फुंदे पीरियड तोरिंगी मनुंगदा ई चुमथरकपा याननबा मखुल मचा मचासु होय हक्तिनबदा खंगनतना मखल अमहेक्तगी थिंगजलकपदि लाइख्रदना इबन हक्चांग साजल चुमना तौबा मेंस्ट्रुअल कप सिजनबा सगोल थौबा इरोइबना चिंगबदा हाइमनसी कंप्लीटली चपटिंग थोहनखिबा सेटोहनखिबा नत्रगा मागी जगा मति अमा सेगाहनखिबसी मसी याम तोइना दुम थोइ अदै नुपी खरदि हाइमनसी पोलकपदा सुयाव फौ यावदना पोलकपसु यावे अदुदे खोइ मचंग ओइबवा पॉइंट हेक्ता लासे अहानबा हक्तिनबदा ई थोकलिबा नुपीसिंगसी हक्तिनबा नतबा ngasai panjakiba maramsing adudagi moigi haiman amukta chapting thokidriba maset am toragasu tatkidriba nupisingni haktinna basnamagi ahanba haiman khangting chapting thokpa tanjadu oibana e thorakpane e thorokpa se su normal ne aduga haiman se masi haktinna bada nataba atopa maram kyamdagi su tatpa stress tobusi oithu I haijakre adai haiman yaudana poglapu nupi chabuna masu lai panjakre मरमसना हक्तिनबदा थोरकपा इना वर्जिनिटी लेपस लाले ई थोरकतबि नुपीसिंगबु ई अदुदि इंफम ओइरगा लमचत नाइदबि नुपी ओइन उबदि लाले हाइबसि मसि ngasti खै पुन खंगमिनरसे वर्जिनिटी की मतंगस्ति पुक्चल सिंगनबना ख्वाइदगी हेन फै हाइजगे लोशलपसदा नुसिजरबा व्यूअर्संगी मफमदा करिगुम वफम अमदंग होदोकजहोगे इस्टिल इनाउसिंग खनबिरकपा टॉपिक्सि याम यामख्रे मखल मखलनि स्पेस की एलियन की मी हाटपगी जियोपॉलिटिक्स अदगी हिस्ट्री टॉपिक मखल लोइने सुरे हाइजबताय अदुबु डीएससी चैनल असि मसिल नाइथन द होनजबना टॉपिक्सिंग असि मतम चाना सेमगा मियमदा खुदोल तंबंगम जदे खुदोंग चादबसिगदमु इरेबा मसासिंग ngakpinaba नुरुकजरी